Arambai News Guwahati da Mithelongi Pau Tabariba Singbu Yan Hanbu Maktada Jingangbam Suzitrarani Kurumjari. Hauzik Pungpam asi fawbagi oina maruiba samlapa pau khara luminarase. Hayeng July Taruk Sagol Sel Numitki Ayuki Pung Taradagi Lakipur constituency Manung the Lariba Purup Kudimakna State Asigi Handak the Nona Tadorokiba delimitation draft Adubu Yaning de Haiba Uladuna Masigi Mayokta Wakat Kungzang Ama Lakipur the Lariba Miam Amadi Loop Camerum na Sinduna Pangtokadori. Hariba Wakat Kungzang Asida Jati Kudimaki Loop Kudimakna Saruk Yabiranaba Pauzenzari Haina N Nandamohan Convener Monitoring Committee Lakipur Nathadorok Pachirol Amana Pongdorakle. Ngasi July Manga Ayuki Pung Taradagi Numitung Pung Tarani Thoi Fauba Assam the Kundariba Manipuri Kungang Punna Chamaga Kuntra Mangana Chathagadoriba Wakat Mipamasida Nupi Singna Angoba Machugi Fizol Aduga Nupa Singna Angoba Purit Lipiduna Imalebak Manipur Kanbada Aikuisu Saruk Yaminasi Haina Maibam Manido Nangarang Paumishinda Pongdorakre. Ngarangi Paugi Mipamaduda Asangbam Goro Gopalam di Soraisam Goro Babusu Saruk Yake. Panbayai Wakat Mipamasi Manipurda Ozik Chathariba Kangluki Irangasi Mausagi Pibamda Amuk Hanjil Hanabagi Damak Miyamgi Pukning Chingsinabagi Damak Tane. Sonai Kendrigi Manung Chanba Jivan Gram GP the Leba Bam Jarul Tola Mera Lupna Manipura Tha Ani Hena Mitayamadi Kuki Marakta Mihat Mipun Kya Chatharakiba Sigi Warishanama Purak Pangam Central Amadi Manipur Lengak Anigi Matakta Kanna Paindaba Fongdoki Bagaloina Manipura Santi Hanjil Hanbiu Haina Mairagi Pistreli Machat Hogzigoriba Tangdu Laitadaba Mihan Mipun Kayasi State Amadi Central Lengakna Athubada Loishin Biu Hainasu Kungangasigi Mera Paibi Singna Apil Taurakle. Asida Sunatana Kaptanpur Part 1 Wapokpi Mera Paibi Amadi Wapokpi Naharol Singi Maikidagi Manipura Tholiva Violence na Awaba Taraba Miyamase Yamna Thuna Lengak Pariba Singna Akanbe Action Lokhat Biduna Mayuk Nariba Awana Kaya Sidagi Kanbiduna Hanagum Imalebak Manipurasi Athumatamda Santi Purakhan Biu Hainasu Loop Aniasina Apil Taurakle. Hauzik Manipurgi Pauda. Thobal District ki manung channa wangban da leiba mangasuba IRB camp ta naha kayamarum changlaktuna kuki militant single lan thengnaruge nongmai piu hairubada muknarakpadagi ngarang IRB amana nongmai kap thorakpada naha amagi makokta panduna miyoi adu leikhidre abuzam Ronaldo khoba naha se hairok kabole kaidagine koki ayamba saruk thina soki khudakta Thobal District Hospital da pukatuna laikannabada mahak kanwangam khide loyana miyoi tararomsu asoga panangki pawasi tabaga khudakta hariba IRB kemasi tamna hairok amadi wanglomdagi miyam thomjilaktuna miyam control tongnaba hotnabada tear gas kapata natana kem aduda lariba BSF ki kangbunasu nongmai kapthoraki haire Jeragasida Nahadubu Nomaina Kapani Haina Jingnava Irengbam Rupachandragi Thobal District ki Samoram Mayai Lekai de Leiba Yumda Kunja Singh Thungladuna Mai Thaki Thobal District SP Office Tamnasu Miam Thomjilaki Aduga Wangban de Leiba IRB ki camp Asidasu Makatana Miam Thomjilakpadagi Miam Tan Kainaba tear gas amadi mok bomb na chingba kapki Kudakta Nupi Mayam Thoraktuna Imphal More Lambigi Thobal Athokpamdagi Wangwan Yoba Fauba Lambi Thingbadagi Gari Tanatana Mi Fauba Chatpada Athingba Thamki Thodok Thokpamasida Assam Rifles ki Kangbu Thomjilakpada Khoisaunarba Miyamna Assam Rifles ki Gari Amasu Wangwanda Mai Thaki Amadi Assam Rifles ki Jawan Ani Asoga Panangki Nakalamarom Khoizuman Tabi Amadi Chairen Mangzinda Kuki militant sing Amadi commando singi Marakta Akanba Muongda Ngarang Nongway Kapnaki Havigi Pawamasu Lakli Kangluki Irang Hogolakpadagi Ngamkai Sahar Morea Leramba Mitay Sing Mayum Tadoktuna Chena Krabamatung Hauzik Morea Operatoriba Kulai Paiba Kuki militant sing na Mitay Sing Tiduna Paraga Pubagi Thong Chathare Hairi Loinana Morigioina Mangasuba Sam Rifles ki Kemanung de Lariba helipad asida cookie singna helicopter taba yaroi haina pauba tingle hairi. Asumna AR kem ta helicopter taba lepkibadagi security force sing chana thaknaba amadi atay potlam sing purakpada khudong chadaba kaya mayok narakli.
ꯃꯔꯨꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅꯤ꯫ ꯀꯪꯐꯥꯜꯒꯤ ꯂꯝꯕꯤꯗꯁꯨ ꯏꯝꯐꯥꯜꯗ ꯊꯣꯔꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯗꯒꯤ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (KNO)ꯒꯤ ꯋꯥꯉꯥꯡꯂꯣꯏ ꯁꯩꯂꯦꯟ ꯍꯥꯎꯀꯤꯞꯀꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯣꯡꯁꯤꯗ ꯂꯩꯕ ꯌꯨꯝ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯍꯤꯡꯗ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯅꯤꯡꯊꯧꯀꯥꯕ ꯑꯃꯗꯤ ꯂꯩꯕꯥꯛꯄꯣꯛꯄꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯌꯨꯝꯒꯤ ꯄꯣꯠ ꯑꯌꯥꯝꯕ ꯇꯨꯝꯅ ꯃꯩ ꯆꯥꯛꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯩꯂꯦꯟ ꯍꯥꯎꯀꯤꯞ ꯃꯁꯥꯃꯛꯇꯤ ꯑꯥꯏꯖꯣꯜꯗ ꯂꯩꯕ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯈꯤ꯫ ꯄꯟꯕ ꯌꯥꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯗ ꯍꯥꯏꯕꯗꯤ ꯗꯤꯃꯥꯄꯨꯔ ꯏꯝꯐꯥꯜ ꯂꯝꯕꯤ ꯍꯥꯡꯗꯣꯛꯅꯕꯒꯤ ꯆꯦꯔꯣꯜꯗ ꯈꯨꯌꯦꯛ ꯊꯥꯏ ꯍꯥꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯕ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯔꯤ꯫ ꯇꯧꯕꯒꯤꯗꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯇꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯔꯝꯅ ꯌꯨꯝ ꯃꯩ ꯊꯥꯔꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯥꯜ ꯀꯨꯀꯤꯁꯤꯡꯅ ꯀꯅꯥꯗ ꯁꯤꯒꯗꯧꯔꯤ? ꯃꯅꯤꯄꯨꯔꯒꯤ ꯁꯤ.ꯑꯦꯝ. ꯑꯦꯟ. ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯅꯤꯇꯤꯗ ꯗꯦꯜꯍꯤꯅ ꯍꯦꯟꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯎꯔꯛꯄꯒ ꯂꯣꯏꯅꯅ ꯄꯣꯂꯤꯇꯤꯀꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯀꯌꯥꯁꯨ ꯂꯥꯛꯄ ꯎꯕ ꯐꯪꯂꯤ꯫ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟ ꯑꯃꯗꯤ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠꯄꯨ ꯗꯦꯜꯍꯤꯗ ꯀꯧꯁꯤꯟꯈꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯧꯖꯤꯛ ꯗꯦꯜꯍꯤꯗ ꯂꯩꯅ ꯂꯩꯅ ꯃꯤꯅꯤꯁꯇꯔ ꯁꯨꯁꯤꯟꯗ꯭ꯔꯣꯁꯨ ꯗꯦꯜꯍꯤꯗ ꯀꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯟꯗꯟꯗ ꯕꯦꯖ ꯑꯣꯏꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯒꯣꯔꯈꯥ ꯐꯣꯔꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯈꯥꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯅꯝꯗꯨꯅ ꯁꯦꯜ ꯂꯧꯕ, ꯂꯨꯠ ꯇꯧꯕ, ꯑꯣꯠ ꯅꯩꯕ, ꯂꯣꯏꯅꯅ ꯅꯝꯐꯨꯗ ꯗꯣꯅꯦꯁꯟ ꯂꯧꯕꯅꯆꯤꯡꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅꯃꯛ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯔꯤꯖꯅꯦꯕꯜ ꯂꯤꯃꯤꯠ ꯑꯃ ꯂꯥꯜꯂꯦ ꯑꯃꯗꯤ ꯃꯁꯤꯅ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯕ ꯅꯦꯄꯥꯂꯤꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯥꯌꯣꯛꯇ ꯆꯠꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯒꯣꯔꯈꯥꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯀꯤꯍꯜꯂꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁ ꯄꯤꯔꯤꯕ ꯑꯁꯤ ꯑꯀꯛꯅꯕ ꯑꯔꯤꯛꯄ ꯃꯃꯜꯗꯅꯤ꯫ ꯑꯗꯨꯕꯨ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯁꯔꯚꯤꯁꯀꯤ ꯃꯃꯜ ꯑꯁꯤ ꯂꯨꯄꯥ 3,600 ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯂꯩꯕꯁꯤꯅ ꯖꯤꯔꯤꯕꯥꯝ ꯃꯤꯌꯥꯝꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯕ ꯃꯔꯨꯑꯣꯏꯅ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯂꯤ꯫ ꯀ꯭ꯂꯥꯁ 11ꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯚꯤꯁ ꯑꯁꯤꯒꯤ ꯃꯃꯜꯗꯒꯤ ꯈꯖꯤꯛ ꯍꯟꯊꯍꯟꯅꯕ ꯁꯤꯟꯕꯤꯌꯨꯁꯨ ꯍꯥꯏꯖꯔꯛꯂꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 63ꯗ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯂꯥꯏꯁ꯭ꯔꯝ ꯕꯤꯂꯥꯛꯁ ꯃꯩꯇꯩ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯦꯁꯥꯝ ꯖꯤꯔꯤꯕꯥꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯔ ꯀꯃꯤꯇꯤ ꯑꯣꯟ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯨꯚꯃꯦꯟꯠ ꯀꯣꯔꯁꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯉꯔꯥꯡ ꯅ꯭ꯌꯨ ꯂꯝꯀꯥꯗ ꯐꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯤꯡꯁꯥ ꯍꯟꯊꯍꯟꯅꯕꯒꯤ ꯂꯦꯞꯇꯅ ꯊꯕꯛ ꯁꯨꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯃꯗꯤ ꯁꯤꯅꯤꯌꯔ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯒꯤ ꯊꯧꯔꯥꯡꯁꯤꯡꯕꯨ ꯀꯣꯔꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯊꯝꯕꯤꯅꯕꯒꯤ ꯐꯤꯔꯦꯞ ꯑꯗꯨꯕꯨ ꯀꯣꯔꯁꯥꯝꯅ ꯅꯧꯍꯧꯅꯅ ꯑꯃꯨꯛꯀꯁꯨ ꯁꯧꯒꯠꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯇꯤꯄ꯭ꯔꯥ ꯃꯣꯊꯥꯒꯤ ꯃꯔꯛꯇ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯈꯨꯌꯦꯛ ꯊꯥꯅꯕꯒꯤ ꯐꯥꯏꯅꯦꯜ ꯁ꯭ꯇꯦꯖ ꯑꯃꯗ ꯌꯧꯔꯛꯄꯒꯤ ꯐꯤꯚꯝ ꯎꯕ ꯐꯪꯂꯛꯂꯤ꯫ ꯄꯨꯋꯥꯔꯤ ꯑꯣꯏꯔꯒꯗꯕ ꯐꯥꯏꯅꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯌꯥꯝꯅ ꯊꯨꯅꯃꯛ ꯑꯣꯏꯔꯒꯅꯤ ꯊꯥꯖꯅꯔꯤ꯫ ꯐꯥꯏꯅꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯦꯞꯅꯔꯦ ꯍꯥꯏꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯗꯒꯤ ꯐꯪꯕ ꯉꯝꯂꯦ꯫ ꯂꯦꯞꯀꯗꯧꯔꯤꯕ ꯑꯁꯤ ꯇꯤꯄ꯭ꯔꯥ ꯃꯣꯊꯥꯅ ꯇꯥꯜꯂꯤꯕ ꯁꯪꯕꯤꯙꯥꯟꯒꯤ ꯗꯤꯃꯥꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡꯒꯤ ꯐꯥꯏꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯔꯒꯅꯤ꯫ ꯇꯤꯄ꯭ꯔꯥꯁꯥꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯑꯦꯔꯤꯌꯥꯁꯤꯡꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯇ꯭ꯔꯛꯆꯔ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯎꯔꯛꯂꯤ꯫ ꯄꯨꯟꯅ ꯁꯤꯠ 50 ꯂꯩꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ 95ꯅ ꯏꯂꯦꯛꯇꯦꯗꯅꯤ ꯑꯗꯨꯒ 5ꯅ ꯅꯣꯃꯤꯅꯦꯇꯦꯗ ꯑꯣꯏꯒꯅꯤ꯫ ꯇꯤꯄ꯭ꯔꯥ ꯃꯣꯊꯥꯒꯤ ꯆꯤꯐ ꯄ꯭ꯔꯗꯨꯠ ꯗꯦꯕ ꯕꯔꯃꯥꯅ ꯗꯦꯕꯂꯞꯃꯦꯟꯠ ꯑꯁꯤ ꯂꯥꯛꯄ ꯎꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕ ꯍꯥꯏꯖꯔꯛꯈ꯭ꯔꯦ꯫
ꯗꯤꯄ꯭ꯔꯥꯃꯣꯊꯥꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯖꯨꯂꯥꯏ 9ꯗ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯄꯥꯔꯇꯤꯒꯤ ꯄ꯭ꯂꯦꯅꯔꯤ ꯁꯦꯁꯟꯅ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ 15ꯗꯒꯤ 16 ꯐꯥꯎꯕ ꯐꯝꯒꯅꯤ ꯃꯗꯨꯗ ꯄꯥꯔꯇꯤꯒꯤ ꯐꯝ ꯄꯥꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯀꯌꯥ ꯇꯧꯔꯕ ꯌꯥꯏ ꯍꯥꯏꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕ ꯄ꯭ꯔꯗꯨꯠ ꯗꯦ ꯕꯔꯃꯥꯅ ꯉꯔꯥꯡ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯄꯥꯔꯇꯤꯗꯒꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤꯌꯥꯝꯅꯁꯨ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯎꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯈꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯤꯁ ꯑꯅꯤꯜ ꯑꯝꯕꯥꯅꯤꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯚꯦꯇꯔꯟ ꯕꯣꯂꯤꯋꯨꯗ ꯑꯦꯛꯇ꯭ꯔꯦꯁ ꯇꯤꯅꯥ ꯑꯝꯕꯥꯅꯤ ꯉꯔꯥꯡ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠ ꯐꯣꯔꯦꯟ ꯑꯦꯛꯆꯦꯟꯖ ꯔꯨꯜ ꯊꯨꯒꯥꯏ ꯍꯥꯏꯕꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯏꯗꯤꯒꯤ ꯑꯣꯐꯤꯁ ꯀꯥꯔꯛꯈ꯭ꯔꯦ ꯄꯟꯕ ꯌꯥꯏ ꯅꯣꯡꯃ ꯃꯃꯥꯡ ꯍꯥꯏꯕꯗꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯤꯁ ꯑꯅꯤꯜ ꯑꯝꯕꯥꯅꯤꯁꯨ ꯏꯗꯤꯅ ꯀꯧꯈꯠꯂꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤꯕꯇ ꯉꯥꯏꯔꯤꯕꯅꯤ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯤꯍꯨꯝꯕ ꯆꯠꯊꯔꯤꯕ ꯑꯁꯤ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯍꯥꯏꯗꯣꯛꯇꯕ ꯃꯔꯜ ꯃꯊꯨꯝ ꯀꯌా ꯂꯩꯕꯒꯤ ꯃꯔꯤꯗꯒꯤꯅꯤꯁꯨ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯀꯥꯍꯦꯟꯕ ꯊꯧꯑꯣꯡ ꯎꯠꯄ ꯚꯤꯗꯤꯑꯣ ꯑꯃꯅ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯑꯀꯟꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯍꯜꯂꯛꯈ꯭ꯔꯦ ꯗꯤꯄꯨꯇꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯣꯜ ꯃꯁꯥꯇꯥꯌꯣ ꯉꯥꯛ ꯁꯦꯟꯅꯅꯕ ꯊꯝꯕ ꯄꯨꯂꯤꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯨꯠꯄꯨ ꯑꯃꯒꯤ ꯀꯥꯍꯦꯟꯕ ꯊꯧꯑꯣꯡꯅ ꯃꯤꯌꯥꯝ ꯃꯩ ꯍꯧꯍꯟꯈ꯭ꯔꯦ ꯇꯝꯊꯤꯔꯕ ꯕ꯭ꯂꯨ ꯂꯥꯏꯠ ꯕ꯭ꯔꯤꯒꯦꯗꯀꯤ ꯈꯨꯠꯂꯥꯏꯗꯤ ꯄꯥꯏꯕ ꯑꯗꯨꯕꯨ ꯐꯤꯖꯝ ꯁꯦꯠꯄ ꯑꯣꯐꯤꯁꯔꯁꯤꯡꯅ ꯃꯤ ꯑꯃꯕꯨ ꯀꯥꯔꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅꯃꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯐꯨ ꯆꯩꯕꯇ ꯅꯠꯇꯅ ꯀꯥꯎꯕꯗꯒꯤ ꯃꯤꯑꯣꯏ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯎꯈꯤ ꯄꯟꯕ ꯌꯥꯏ ꯕ꯭ꯂꯨ ꯂꯥꯏꯠꯁ ꯑꯃꯗꯤ ꯁꯥꯏꯔꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯊꯧ ꯇꯥꯗꯕꯤꯗ ꯀꯤꯍꯟꯕ ꯑꯃꯗꯤ ꯅꯝꯐꯨ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯄꯨꯂꯤꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯤꯠ ꯑꯁꯤꯅ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯗꯤ VIPꯁꯤꯡ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯟ ꯄꯨꯂꯤꯁ ꯁꯔꯚꯤꯁꯅ ꯊꯤꯍꯨꯝꯕ ꯆꯠꯊꯕꯁꯨ ꯍꯧꯈ꯭ꯔꯦ ꯁꯤꯃꯥ ꯒꯨꯂꯥꯝ ꯍꯥꯏꯗꯔ ꯆꯍꯤ 18 ꯀꯧꯕꯤ ꯄꯥꯀꯤꯁꯇꯥꯅꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯆꯥ 4ꯒ ꯂꯣꯏꯅꯅ ꯏꯂꯤꯒꯦꯂꯤ ꯏꯟꯗꯤꯌꯥꯗ ꯆꯪꯂꯛꯈ꯭ರೆ ꯒꯦꯃꯤꯡ ꯑꯦꯞ PUBG ꯃꯣꯕꯥꯏꯜꯗ ꯁꯆꯤꯟ ꯆꯍꯤ 19 ꯀꯧꯕ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯒꯦꯃꯤꯡ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯈꯪꯅꯕꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯈꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯈꯤ ꯁꯤꯃꯥꯅ ꯏꯟꯗꯤꯌꯥꯗ ꯊꯨꯡꯂꯕ ꯃꯇꯨꯡ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯒꯤ ꯔꯥꯕꯨꯄꯨꯔꯥ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯔꯦꯟꯇꯦꯠ ꯑꯦꯄꯥꯔꯠꯃꯦꯟꯠ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ ꯁꯆꯤꯟꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃ ꯍꯥꯏꯔꯤꯕ ꯔꯥꯕꯨꯄꯨꯔꯥ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯔꯤ ꯅꯨꯄꯤ ꯑꯁꯤ ꯍꯧꯈꯤꯕ ꯃꯦ ꯊꯥꯗ ꯃꯆꯥ 4ꯒ ꯂꯣꯏꯅꯅ ꯅꯦꯄꯥꯜ ꯐꯥꯎꯔꯒ ꯏꯟꯗꯤꯌꯥꯗ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯈꯤꯕꯅꯤ ꯃꯈꯣꯏ ꯀꯣꯔꯠ ꯃꯦꯔꯤꯌꯦꯖ ꯇꯧꯗꯨꯅ ꯃꯆꯥ 4 ꯂꯩꯔꯕ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯄꯨꯅ ꯃꯈꯣꯏꯗ ꯌꯨꯝ ꯚꯔꯥ ꯄꯤꯔꯛꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ ꯉꯔꯥꯡ ꯕꯦꯡꯒꯂꯨꯔꯨꯗ ꯁꯥꯟꯅꯈꯤꯕ ꯁꯥꯎꯠ ꯑꯦꯁꯤꯌꯟ ꯐꯨꯠꯕꯣꯜ ꯐꯦꯗꯔꯦꯁꯟ SAF ꯆꯦꯝꯄꯤꯌꯟꯁꯤꯞ ꯏꯪ 2019ꯒꯤ ꯇꯥꯏꯇꯜ ꯏꯟꯗꯤꯌꯥꯅ ꯂꯧꯈ꯭ꯔꯦ ꯒꯣꯜ ꯑꯃꯃꯝ ꯆꯟꯅꯕꯗꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯇꯥꯏꯝ ꯍꯥꯞꯇꯨꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯦꯅꯥꯜꯇꯤ ꯁꯨꯠꯑꯥꯎꯠꯇ ꯏꯟꯗꯤꯌꯥꯅ ꯀꯨꯋꯦꯠꯄꯨ 5-3ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ 7ꯂꯛ ꯁꯨꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥꯅ ꯍꯟꯗꯛꯀꯤ ꯇꯥꯏꯇꯜ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯟꯅꯔꯣꯏ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯅꯥꯎꯔꯦꯝ ꯃꯍꯦꯁ ꯑꯃꯗꯤ ꯖꯤꯛꯁꯟ ꯃꯃꯤꯡ ꯄꯟꯕ ꯌꯥꯏ ꯉꯔꯥꯡ ꯅꯥꯎꯔꯦꯝ ꯃꯍꯦꯁꯅꯁꯨ ꯒꯣꯜ ꯑꯃ ꯆꯟꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯏꯟꯗꯤꯌꯟ ꯇꯤꯝ ꯑꯁꯤꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯔꯤꯕ ꯁꯨꯅꯤꯜ ꯁꯦꯇ꯭ꯔꯤꯅ ꯍꯟꯗꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯦ ꯐꯨꯠꯕꯣꯜꯕꯨ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯃꯥꯌꯣꯛꯅꯔꯤꯕ ꯉꯝꯈꯩ ꯂꯩꯇꯕ ꯑꯋꯥꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯤꯡꯉꯝꯗꯕ ꯐꯣꯡꯗꯣꯔꯛꯈꯤ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯗꯤꯃꯥꯄꯨꯔꯗ ꯑꯆꯧꯕ ꯅꯨꯡꯗꯨꯝ ꯑꯃ ꯆꯤꯡꯊꯛꯇꯒꯤ ꯀꯤꯟꯊꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯈꯨꯗꯛꯇ ꯃꯐꯝꯗꯨꯃꯛꯇꯗ ꯂꯩꯈꯤꯗꯕꯇ ꯅꯠꯇꯅ ꯒꯥꯔꯤ ꯀꯌꯥꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯗꯤꯃꯥꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯆꯨꯃꯨꯀꯦꯗꯤꯃꯥ ꯑꯣꯜ ꯆꯦꯛ ꯄꯣꯁꯠ ꯒꯦꯠ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ CM N ꯕꯤꯔꯦꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯁꯥꯖꯤꯜꯂꯤꯕ ꯑꯟꯑꯣꯊꯣꯔꯥꯏꯖ ꯕꯪꯀꯔꯁꯤꯡ ꯌꯥꯝꯅ ꯊꯨꯅꯃꯛ ꯊꯨꯒꯥꯏꯔꯒꯅꯤ ꯍꯥꯏꯅ ꯍꯟꯗꯛꯇ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ITLF ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝꯅ ꯌꯥꯝꯅꯃꯛ ꯀꯟꯅ ꯑꯣꯄꯣꯖ ꯇꯧꯔꯛꯂꯤ ꯃꯤꯖꯣꯔꯥꯝꯒꯤ ꯂꯥꯂꯤꯌꯥꯟ ꯖ꯭ꯋꯥꯂꯥ ꯁꯥꯡꯇꯦꯕꯨ ꯏꯪ 2019-20 ꯑꯣꯏꯅ ꯃꯦꯟꯁ AIFF ꯄ꯭ꯂꯦꯌꯔꯁ ꯑꯣꯐ ꯗꯤ ꯌꯔ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯖꯣꯔꯥꯝ ꯊꯪꯒꯥꯅꯁꯨ ꯂꯣ ꯀꯃꯤꯁꯟꯗ ꯆꯤꯔꯣꯜ ꯑꯃ ꯏꯈꯠꯂꯛꯂꯗꯨꯅ UCC ꯆꯠꯅꯍꯟꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯤ ꯑꯅꯤꯜ ꯁꯨꯛꯂꯥ IPSꯅ ꯃꯤꯖꯣꯔꯥꯝꯒꯤ ꯑꯅꯧꯕ DGP ꯑꯣꯏꯅ ꯆꯥꯔꯖ ꯄꯨꯈ꯭ꯔꯦ
Nagaland gi CM nephew Rio Delhi da AK Mishra ga unakre loinana NPO issue amadi Uniform Civil Code UCC gi matangda Home Minister Amit Shah ga su ngasi unaraba yana leide. Tripurana Sarkar gi thabak changnabagi damak Permanent Residence Certificate tangai fade haina lengakna lauthokre. BJP na ngarang state mari gi anoba party chief mari khankhre state sing adudi Telangana, Andhra Pradesh, Jharkhand amadi Punjab ki ni. Shanghai Cooperation Organization SCC luchingba singna ngarang New Delhi Declaration adopt tawkibaga loinana radicalization, separatism amadi terrorism counter tawnanabagi chungsinaba yanakre. US ta shooting chatharingai Saruk Khan manatonda asoka panangkre. UK na India, Brazil, Germany amadi Japan loinana African youth ama yauhannabagi damak UN Security Council gi permanent seat ki masing hengat hanaba haikre. UN Nuclear Watchdog na tsunami na humlamlaba Fukushima nuclear plant tagi thoklakpa wastewater samudra da thadoknabagi Japan gi plan adubu approve tawkre. Gaura Purnima gi thoram numita USA Texas ki Allen East Center da punkiba miyoi lising tarana Bhagavad Gita thiki. Haukiba ningthokaba numit US dollar gi against Bangladesh ki tokana khwaidigi chawna devaluation tawba thengnakre. US dollar amaga toka ani dasmik nipan mangaga manakre. Amadi numit mangani violent protest athakrabagi matung ngasidi France ki phibam khara khajik phagalakle. Police traffic stop ki manungda tin ezer ama kaptuna hat krabagi matung hingsa gi thodok asi thoklakibane. Ngasige India Arambai News Guwahati da mitelon gi pau sandok chaba matang solution jabo ga loinana tabiriba singbo amkhaso hanna khurumjari.